ꯂꯩꯔꯝꯂꯤꯕ ꯑꯔꯣꯠꯄ ꯋꯥꯐꯝꯁꯤ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯕꯅ ꯐꯕꯅꯤ꯫ ꯐꯠꯇꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯏꯔꯥꯜ ꯃꯁꯛ ꯈꯪꯂꯒ ꯗꯟꯗꯤꯅ ꯀꯩꯁꯨ ꯂꯥꯟꯗꯕ ꯃꯥꯕꯨꯁꯨ ꯌꯥꯎꯍꯜꯂꯔꯦ ꯈꯪꯕꯁꯤꯅ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯔꯦ꯫ ꯊꯣꯏꯕꯤ, ꯅꯪꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯌꯥꯝꯕꯨꯡꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯉꯝꯃꯔꯣꯏꯌꯦ꯫ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯔꯣꯠꯄ ꯋꯥꯐꯝꯁꯨ ꯑꯐꯣꯡꯕ ꯋꯥꯐꯝ ꯑꯣꯜꯂꯦ꯫ ꯀꯞꯂꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯥꯏꯁꯨ ꯆꯗꯨꯝ ꯇꯥꯈꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯍꯧꯗꯕꯒꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯆꯍꯤ 63 ꯍꯦꯜꯂꯦ, 63 ꯆꯪꯉꯛꯑꯦ꯫ ꯆꯍꯤ 3-4ꯁꯤꯗ ꯀꯣꯏꯅꯤꯡꯕ ꯅꯨꯄꯥ ꯀꯣꯏꯍꯧꯔꯣ꯫ ꯑꯗꯨꯒ ꯄꯥꯕꯨꯡꯅ 70 ꯁꯨꯕꯗ ꯚꯥꯞ ꯇꯥꯗꯧꯕ꯫ ꯑꯩ ꯍꯟꯗꯛꯀꯤꯗꯨꯗꯤ ꯃꯥꯏ ꯁꯤꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯀꯅꯥꯁꯨ ꯎꯍꯟꯗ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯑꯔꯣꯠꯄ ꯃꯤꯅꯣꯛ ꯑꯃ꯫ ꯃꯥꯁꯨ ꯑꯁꯨꯝꯅ ꯑꯔꯣꯠꯄ ꯃꯤꯅꯣꯛ ꯇꯝꯂꯝꯒꯗ꯭ꯔꯥ?